ngasi nungtil phong kiba pausi kharagi collection tawduna thamjage Boeing Dreamliner makhatana pahendana balangak na khanna ba hokre Imphal ga samnaramba Air India gi flight punamak amuk anna pairoi haiba nungtil pausi ki chipongama oiriba Royal Kati dagi lakhot charaga thamjage amadi amuk tahana loktak mapau updates ki mekai dagi taram okchabaga loinana ikai khumnabu uchari sahi kaya lisang sitna Manipur ga lebak asigi atai atopa mafam singa samna handuna lakiba Air India gi flight punamak ngarang dagi amuk anna pairoi haina Tata Group na laukthokre Air India bu salai diba Tata Group na social media platform da thagalakpa warolamana hai June taraga mangadagi hauna Air India gi flight amata Imphal International Airport ta pairaglaroi adum oinamak awang nompoki mafam singa lebak asigi atai atopa mafam kayaga makhatana samnannaba thaurang kaya lakhotkhibani Manipur da hojik thokliba tawdok singa siga Air India na larokliba warip asiga karigumba hiram amataga mari leinade mamangdagi Air India na flight service tawbada semdok sadoknabagi matangda lawkhiba warip amagi matung inna Imphal International Airport ta amuk anna flight service tawdana thaurang lakhalakpani hairi Imphal International Airport na hiramasigi matangda thadorokpa warolaman ahai sanglaba chahi kaya Imphal International Airport ta service tawduna lamdam asigi miyoi singbu leibaki atai atopa mafam kayada satok sasin tawbada natana chawna mateng panglambagi damak thagatpa phongdorokli Air India na state asigi damak lawramba thaudang sing matam punamakta ningsingduna lehuragani hainasu Imphal International Airport na social media da thadorokpa warolamana phongdorokli serek asida Air India gi plane ama Ahmedabad Airport ki London tamna painaba thaurang tawringaida paikhalakpa second kharagi matungda plane kaibagi thodok thokraba matungda Union government na Boeing Dreamliner 7878 punamak service tawba lepanaba khana nainaba haukhri haina report amana phongdorli United States na saba Boeing makhal asi kodong thiningai oirakle haina lawbadagi Union government na hairiba plane makhal asi makhata na paiba lepanabagi thaurang ama lakholakpani haina report asina phongdorli Boeing 787 Dreamliner hairiba plane makhal asi tongan balebak singda hojiksu makhatana adumak sizinari thauchabagi changchada kun handhanbaga loinana electrical system phaba amasung paithok paichin tawbada kodongchaba maramna plane makhal asi malemgi tongan balebak singda hojiksu makhatana adumak sizinabani khwaidagi ihan hanba oina kumja 2011 gi October kunga tarukta plane makhal asi Nippon Airways na laikhibaga loinana Tokyo dagi Hong Kong phawba flight service tawki hairi Pausi asigi makhatana sahi tarataruki matungda India gi mikok thibada mioi lakh kuntraga manga hena sizina kadauri mathang chahi gi October amadagi tangkak ani thokna mikok masing thiba haunaba notification thokre hairi kumja 2026 gi October amadagi hauraga tangkak ani thokna ka census pangthokna ba central government na notification thokre Ministry of Home Affairs na thokiba notification amagi matung ina untaba masung ka hena ingba ladakum mafam singda mathang chahi gi October amadagi mikok thiba hauragani leibak atai atoppa mafam singi oinadi kumja 2027 gi March amadagi Paksana mikok thiba haugani hairi Ladakh Jammu and Kashmir Himachal Pradesh amadi Uttarakhand da ka hena ingbaga loinana untaba maramna mikok thibagi thabak pakhatpada kudong charoi daba leibana mathang chahi gi October amadagi hairiba mafam sing asida mikok thiba haunabagi wafam notification da yauri ani suba tangkaki oina kumja 2027 gi March amadagi lebaki atai atopa mafam punamakta Paksana mikok thibagi thabak pakhat kadauri kumja 2021 da lebak sinba tungna mikok thibagi thabak pakhat kiba adugi matung tarakpada ngasi phawba amukana census pangthokpa leitri chahi 13 ki matungda pakhat kadawriba mikok masing thiba amadi ka census ki thabak thoramda saurangna mioi lakh kuntraga manga hena sizina gadawri enumerator amadi supervisor lakh kuntraga mari sizinabaga loinana atopa census functionary lakh amaga lising kuntra romna digital device sing pairaga mikok masing thiba amasung ka census ki thabak thoram sing pakhat kani hairi Hiramasigi matangda thokiba gazette notification amana hai ahanba tangkaki oina mikok masing tibagi thabak pakhatpada house listing operation HLO amasung population numeration PE gi thabak pakhatkani HLO gi makhada thabak asigi tongan ba mioi singna leiriba yungi phibam maral mathum amadi chahi amada tanba semhamna chingbagi data khongotkani PE gi makhada mi khudingmakki demographic socio economic cultural amadi atai akuppa marul sing khongotkani hairi mamangda pangthokiba mikok thibagi thabak thorom singa manadaba moongda andaki oinadi central government na miyamda masa masagi akuppa world sing online da thagatna bagi khudong chaba phangangadori adum oinamak miyamna pikhalakpa data sing adu atum aran sing kupna yingsilaba matungda ministry gi website ta thagatkani hairi hiramasiga mari lena registrar general of India gi office na self enumeration portal koba website portal ama mangjawna segatpa loikhre kanagumba web portal asigi kuthangda masa masagi akuppa world sing lanai oina thagatpa yaragani census
census ki data sing digitize tawbada khudong chana bagi wakhalonda Registrar General of India na akhanaba thorang asi lokhalakpani self enumeration portal gi kuthangda Registrar General of India na miyamda one time password OTP amamam piraga mipung khudimakta imung manunggi akupa warol punamak web portal da thagatna bagi khudong chaba phangalagani imung amagi missing hengalakpa natraga hantarakpa na chingba punamak web portal da lanai oina thagatna bagi khudong chaba leiragani Union Home Minister Amit Shah na ngarang leibak ki mafam sinba thungna pangthokadoriba mikok thibagi thorang asiga mari leinana Union Home Secretary Govind Mohan Registrar General of India Martiyun Jaikumar Narayan amadi atai senior official singa mifam ama pangthoktuna mikok thiba amasong ka census ki thabak thoram singda asoiba amata lehendana bagi matangda kupna khana naina khrabani hairi makhatana plastic pollution miyoibagi kidney liver da plastic yawba thengnare hairi Amuktang sizinaraga langtharakpa plastic ki polam singna malemda achoba saitheng ama pirakpaga loinana miyoibagi kidney liver amadi placenta plastic makup yawba thengnare haina United Nation Environment Program gi report amana phongdoragli report asina hai nimit khudingi miyoibana sizinaraga langthorakpa plastic ki polam sing thanna yawba truck lising anirom amot akai oina langthorakpadagi pat turel amasung samudragi ironungda tinki haujikti plastic pollution gi thongasi apunbagi oina achoba problem ama oirakle chai khudingi oina plastic gi amot akai 10 million kunga taruk lom hondorakpana pat turel amadi samudragi ironungda leiriba nga makhal kayada achoba saitheng ama piri hairiba nga sing adu charubada miyobigi hakchangda asuki matik khudong thingai ohelakle malemgi tungan mafamda leiriba miyoi punamak ainga sagi khal kai amadi ecosystem gi pibam soksilakpagi matangda khana nainabagum plastic pollution gi matangda su hakchina lawbaga loinana hiramasigi matangda akanaba thorang kaya lokhatpagi tangai fadaba matam lakle haina United Nation Environment Program gi report amana makhatana phongdorakli plastic pollution na pirakliba saitheng singi matangda report asina hai sizinaba loiraga langthorakpa plastic ki polam singna akoibagi ising nungsitta solakpagi khudam phangle mapum oina langthorakpa taraga su microplastic haina khangnaba minna uba daba plastic makup olaktuna akoibagi ising nungsitta tinki amasong miyoibagi hakchang manungda changkhraga khudong thiba laina kaya polagli Organization for Economic Cooperation and Development ki report matung ina kumja 2019 da malem apunbagi oina greenhouse gas tholakpagi chada 3.4 gi plastic pollution na maram oiraga tholakpani malengi mafam punamakta miyamna hiramasigi matangda wakal taminabaga loinana plastic ki polam sizinabagi chang hanthandaba tarabadi plastic pollution na greenhouse gas thadokpagi chang wangkhathanduna kumja 2060 yorokpada miyoiba khaknatana thawai panba punamak hingba ngamdabagi pibamda lakpa yai ngahaki oiba wakhalda yumpham oiraga miyoibana sizinabada khudong chai haibagi damak plastic ki polam kaya paksana sizinaba haurakhi asa thawdagi hauraga thaknaba ising phawba plastic ki bottle da halaga yonba thengnari masigi sumathakta nomagi tangai fadana changdaba yadraba polam sing leibada hairiba polam sing adu plastic ki khawda haplaga punari mataw asina sizinaraba plastic ki polam sing hondokpa matamda pat turel amadi samudragi irolnungda tinkhraga ka hena amangba tholagli masida sunatana lebak lehawda tinkhraba su pak hek tumba ngamde kanagumba plastic ki polam sing paisillaga mai thabagi thong chathanaba yawi masina akoibagi nungsit mochilan baga loinana miyoibada lungs heart amadi nungsa sor honbaga mari leina balaina kaya polagli haina report asina makhatana phongdorokli punama asina maram oiraga chahi kudingi jun manga da pangthokpa world environment day gi thoramasi handak chahi gi oinadi ending plastic pollution haiba thimgi makhada pangthokpani hairi nganthoi amadi namlun themgi hakchang lobada mateng pangbinaba appeal tawrakli handakta Air India gi flight ama kaibada laikhidrabi Kongrai latpam nganthoi sarama amadi namlun them singsangi thawai yawdraba hakchang Imphal airport ta taramna okpada mapung phaba cooperation pibinaba coordinating committee on Manipur integrity kokomina miyamda appeal tawrakli kokomi gi IPR sub committee gi convener Laikhuram Jayanta na khuyek pidun thadorokpa cherolamana hai Jun 12 da thokiba lebak thiba thodok amada Manipur gi naha oiribi mamom nganthoi amadi namlun themna laikhidabada thamoi shokna awaba poi Ahmedabad gi London tamna paigadaba flight ama kaibagi thodokta state asigi tanglebi mamom ani laikhidabada Manipur pumbana awaba phongdorokli thodok adugi matangda state asigi tongan ba mafamda miyamna awaba phongdokpagi thoram pangthoknari imung manungdagi phangba pawgi matung ina laikhitrabi anigi thawai yawdraba changseng masak khangdoknaba DNA test tawnaba honari masak khangdoknabagi DNA gi test tawbada chawrakna pung humbudraga ni thoirom changlaba yai masak khangdoklaba matungda laikhidrabi anigi thawai yawdraba changseng pokna phamlamdam oiriba Manipurda purakla
ꯂꯥꯛꯂꯒꯅꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯂꯣꯀꯦꯜ ꯀ꯭ꯂꯕ ꯌꯨꯠ ꯕꯣꯗꯤ ꯑꯃꯗꯤ ꯃꯤꯌꯥꯝ ꯍꯨꯞꯅ ꯃꯄꯨꯡ ꯐꯥꯕ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯕꯤꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕꯤ ꯑꯅꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯁꯤꯡ ꯏꯝꯐꯥꯜ ꯏꯌꯥꯔꯄꯣꯔꯠꯇ ꯇꯔꯥꯝꯅ ꯑꯣꯛꯄꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯅ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯥꯄꯤꯜ ꯇꯧꯔꯛꯂꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯁꯤꯡ ꯃꯅꯤꯄꯨꯔꯗ ꯄꯨꯔꯛꯄꯒꯤ ꯃꯇꯥꯡꯗ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯂꯩꯈꯤꯗ꯭ꯔꯕꯤ ꯑꯅꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯁꯤꯡ ꯄꯣꯛꯅꯐꯝ ꯂꯝꯗꯝꯗ ꯄꯨꯔꯛꯄꯗ ꯈꯨꯔꯧ ꯊꯥꯡꯍꯟꯗꯅꯕ ꯍꯣꯠꯅꯕꯤꯌꯨ ꯂꯩꯈꯤꯗ꯭ꯔꯕꯤ ꯑꯅꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯆꯤꯡꯅꯕ ꯂꯩꯇꯅ ꯏꯌꯥꯔꯄꯣꯔꯠꯇ ꯂꯥꯛꯂꯒ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯁꯤꯡ ꯂꯧꯔꯕꯗ ꯀꯣꯀꯣꯃꯤꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯂꯝꯗꯝ ꯑꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯛꯄ ꯃꯔꯝꯅ ꯂꯩꯈꯤꯗ꯭ꯔꯕꯤ ꯑꯅꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯃꯄꯨꯒꯤ ꯅꯥꯛꯇ ꯏꯪꯅ ꯆꯤꯛꯅ ꯄꯣꯊꯥꯔꯨꯅꯕ ꯄꯨꯝꯅꯃꯛꯅ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯄꯥꯡꯊꯣꯛꯃꯤꯟꯅꯁꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯑꯅꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯁꯤꯡ ꯄꯨꯔꯛꯄꯗ ꯃꯤꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯇꯔꯥꯝꯅ ꯑꯣꯛꯃꯤꯟꯅꯁꯤ ꯀꯔꯤꯒꯨꯝꯕ ꯂꯩꯈꯤꯗ꯭ꯔꯕꯤ ꯑꯅꯤꯅ ꯃꯊꯪꯒꯤ ꯃꯄꯣꯛ ꯑꯃꯨꯛ ꯍꯟꯅ ꯄꯣꯛꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯂꯕꯗꯤ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯄꯨꯟꯅ ꯈꯨꯟꯗꯥꯃꯤꯟꯅꯕ ꯐꯪꯅꯅꯕ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯔꯤ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯄꯟꯕ ꯌꯥꯕꯗꯤ ꯖꯨꯟ 12ꯗ ꯏꯌꯔ ꯏꯟꯗꯤꯌꯥꯒꯤ ꯐ꯭ꯂꯥꯏꯠ AI-171ꯅ ꯑꯍꯃꯦꯗꯕꯥꯗꯇꯒꯤ ꯂꯟꯗꯟ ꯇꯝꯅ ꯄꯥꯏꯕꯗ ꯄ꯭ꯂꯦꯟ ꯀꯥꯏꯕꯗꯒꯤ ꯃꯤꯑꯣꯏ ꯑꯃꯈꯛ ꯅꯠꯇꯅ ꯄ꯭ꯂꯦꯟ ꯑꯗꯨꯗ ꯇꯣꯡꯈꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯁꯤꯈꯤꯕꯗ ꯃꯅꯤꯄꯨꯔꯗꯒꯤ ꯉꯥꯟꯊꯣꯏ ꯑꯃꯗꯤ ꯅꯝꯂꯨꯟ ꯊꯦꯝꯁꯨ ꯌꯥꯎꯈꯤꯕꯅꯤ